NH2 हांगदोखिबा KNO-UPF na Manipur gi territorial integrity ngang na satkani haina sahi tawkhibagidamag Churachandpurda Modi laknabagi sem sariba sing thugaikhiba ne parang numidang pung 8 lom taba matamda Churachandpur town da Prime Minister Narendra Modi laknabagi sem sariba sing kuki sing na yaikhai thugaiba flag amasung poster kaya sing thaduna mai thabagi thawong kaya chathakiba adu kuki zo council na kuki miyam tanaramdana National Highway to Imphal Dimapur lambi hangdoktuna Free movement yahankhiba amadi kuki su militant singge umbrella body ama oiriba KNO amasung UPF na Manipur gi territorial integrity kahendana thamni haina Ministry of Home Affairs ka agreement sign tawkhiba dugi mayokta chathakibani haina 27 plus lakh people of Churachandpur na thadorokpa cherol ama na haire ngarang numidang kuki singna yekhai thingaiba tawkhiba mafam ase Modi laknaba sem sariba Churachandpur peace ground dagi kilometer anirom tamak chalaga leiba PR Samun hairiba mafam aduda thokhiba nei Modi lakpaga mari leinana kuki zo singna Kanglup ki irang asida laikhidraba singi ku kaya saraga pareng sana thamlamba sing security amasung district administration gi maikaidagi lauthokhankhiba amasung Prime Minister Narendra Modi lakpagi sem sariba sing aduda irang asida laikhidraba singi oina photo thetuna thamliba wall of remembrance ki jaga sing adu khajinbadagi mapung oina irang adu thorokhibani haina paugi source amana di haire adubu chapchana masigi matangda official oiba statement amata press na phangba ngamdre adubu 27 plus lakh people of Churachandpur na thadorokhiba cherol asina makhata na haidivana irang asida laikhidraba singi hojik fauba justice phangdabagi saraga thamba coffin sing yauna masigi waba amasung China kaya adu khumjillaga Prime Minister lakpagi paksanna laitengliba kaya adu na makhoibu miraiduna ikaiba piba amasung Sahi kaya tengthaduna lakhiba amasung justice ngairaga leiriba singda hakthengna ikaiba pibani haina lawe customary institution gi leader natraga masana masabu leader ni haijariba singna miyamda effect tawba issue singa mari leinana warep ama lawba matamda mangjokna miyamga tanaramgadabani natraga plebiscite tawgadabane miyamna Prime Minister gi khongchat ki mayokta leite adumakpo sahi aniga tha mari hena mahangna karimata thausadana lerakhiba adugi pendaba amasung asauba kaya aduna ne Prime Minister na ungkhanaba adugi ahanba thamaktada Manipurda laklamba thoklawadi misam kaya gi punsi kanba ngamlamgadaba ne irang asina relief camp da leiriba miyoi sing yauna Churachandpur Mizoram rota medical patient kaya amana awaba kaya mayokna wadagi miyoi kaya gi punsi mangkhre haibase Prime Minister na nahongna ningsingle aikhoi gi ima amasung angang kaya hingna mai thakhiba Iche isel kaya rap tawkhiba ot naikhiba phuraga hatkhiba kaya gi China adu ngasi su ningsingli haire September 12 PM Manipurda lakadauba numitta KSO Sadar Hills na Kuki Black Day laukthokre hayeng September 12 Prime Minister na Manipurda lakani haina thaurang tawringai marak asida KSO Sadar Hills na numit asibu Kuki Black Day haina laukthoktunna laikhidraba Kuki family kaya gi imungda solidarity amasung ikai khumnaba utuna palan thauram pangthokadawre Kuki Student Organization Sadar Hills ke Department of Information and Publicity na thokiba cherol amagi matungin na Kuki Black Day palan thauram asiga mari leinana Kangpokpi District ta leiriba Government Office Government amasung Private School amade College sing pumnamag full day holiday laukthokuna thauram asi pangthoknaba khangalle institution khudingmangna numit asi ikai khumnaba utpaga loinana thauram asi pangthoknaba khangalle KSO Sadar Hills ki volunteer singi maikaidage institution singna thauramasi pangthokpra haibadu mapung phana monitor tawraga ne karigumba thauramasi pangthoklamdabadage pamdaba thokdok sing thoklakpa tarabade institution sing aduna maduda thoklakpa afafatagi daita pumba masana pujagadaba ne KSO Sadar Hills na madugi daita amata lawroi miyamna su numit asi day of prayer haina palan pangthoktuna laikhidraba victim amasung makoigi imung manungda solidarity amasung ikai khumnaba unnaba khangalli haire maraksida Congress President K Megachandra na Prime Minister Narendra Modi gi Manipur gi khongchat ase peace amasung justice ke planning sing wat pa ichamchamba khongchat amane Prime Minister Narendra Modi gi maikaidage Manipur khongchat ka mari lainana lupa crore lising nipan ga samnga gi project paikhanaba thaurang tawrabasu stakeholder khudingmak ko unaduna wari sanabagi phibam laitaba se yamna ningba kainingai ne Chahi ani helaba Manipur da thokliba Kanglup ki irang ase mapung phana loisinabagi damakta concrete oiba road map ama mathau tai Churachandpur Prime Minister Modi lakpaga mari leinana sembat sagaliba sing yaikhai thugai ki ba made local miyamna tangdu leita da phibam ama mayok nari ba sigi matangda
Wafam kaya phongdokladuna BJP leingangna state asigi leiriba issue-sing asi hauzik phauba koganba ngamdana leiri haina national media da phongdokre. Manipurgi mafam kharada akanba mawongda nong chugani. Lagliba numit kharani asida Manipurgi district kharada akanba mawongda nong chugani haina Indian Meteorological Department Imphal Center gi report amana haire. Report asigi matunginna ngasi amadi hayeng Tamenglong, Senapati, Imphal West, Jiribam, None, Chandel, Churachandpur amasung Fairjolda nong chugani haire. IMD gi report asigi matunginna lagliba numit mari mangani asida North East ki state sing da paksana nong chugani. Hayeng faubada Manipur yauna Nagaland, Tripura, Mizoram na chingba mapam singda akan ba mawongda nong chugani haire.